ꯀꯩꯒꯤ ꯃꯀꯣꯟꯗ ꯂꯝꯍꯨꯏꯅ ꯃꯆꯥ ꯄꯣꯛꯁꯤꯟꯕ ꯍꯥꯏꯔꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯎꯃꯪ ꯑꯃꯗ ꯂꯝꯍꯨꯏ ꯃꯇꯩ ꯃꯅꯥꯎ ꯂꯩꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯃꯣꯝꯗꯨ ꯃꯆꯥ ꯄꯣꯛꯀꯗꯕꯒꯤ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯂꯕꯗ ꯅꯣꯡꯃ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ, "ꯍꯦ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯏꯀꯨꯝ ꯏꯊꯥ ꯁꯨꯔꯦ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯔꯒꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯣꯏ ꯂꯥꯡꯗꯨꯅꯇ ꯂꯩꯕꯅ ꯏꯀꯣꯜ ꯑꯃꯠꯇꯁꯨ ꯁꯥꯕꯤꯗꯦ꯫ ꯀꯗꯥꯏꯗ ꯏꯆꯥ ꯄꯣꯛꯀꯗꯧꯔꯤꯕꯅꯣ?" ꯍꯪꯂꯛꯄ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯝꯍꯨꯏ ꯂꯥꯕꯅ, "ꯄꯦꯃ, ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯑꯩ ꯂꯩꯔꯤ" ꯍꯥꯏꯅ ꯊꯧꯅꯥ ꯐꯅ ꯈꯨꯝꯂꯛꯂꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯊꯥꯖꯔꯗꯨꯅ ꯂꯝꯍꯨꯏ ꯑꯃꯣꯝꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯦ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯝꯍꯨꯏ ꯂꯥꯕꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯊꯣꯔꯛꯄꯗ ꯂꯝꯍꯥꯡ ꯑꯃꯗ ꯆꯥꯎꯔꯕ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯌꯥꯏꯁꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯁꯥꯗꯨ ꯑꯀꯟꯕ ꯃꯒꯨꯟꯅ ꯀꯨꯞꯁꯤꯟꯕꯅ ꯈꯨꯖꯤꯟꯅ ꯁꯦꯠꯇꯨꯅ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯆꯥꯕ ꯉꯝꯗꯗꯨꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯕꯗ ꯃꯅꯤꯡꯒꯣꯡ ꯑꯊꯣꯠꯄ ꯑꯗꯨꯗ ꯂꯪꯖꯥ ꯃꯌꯥꯝꯅ ꯍꯣꯒꯥꯏꯗꯨꯅ ꯆꯥꯕꯒꯤ ꯃꯅꯤꯡꯒꯣꯡ ꯍꯣꯇ꯭ꯔꯣꯡ ꯍꯣꯕꯗꯨ ꯎꯔꯨꯕꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯂꯪꯖꯥ ꯃꯌꯥꯝꯗꯨ ꯇꯥꯟꯊꯣꯛꯇꯨꯅ ꯁꯥꯃꯨꯒꯤ ꯑꯍꯣꯕ ꯃꯅꯤꯡꯒꯣꯡ ꯑꯗꯨ ꯁꯦꯠꯇꯨꯅ ꯆꯥꯔꯝꯕꯗꯒꯤ ꯄꯦꯜꯂꯛꯇꯗꯨꯅ ꯃꯕꯨꯛ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯆꯥꯕꯗ ꯍꯥꯎꯃꯟꯈ꯭ꯔꯗꯨꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯒꯦ ꯈꯜꯂꯗꯨꯅ ꯃꯊ꯭ꯋꯥꯏ ꯇꯥꯅ ꯆꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯌꯥꯏꯁ ꯃꯥꯡꯈ꯭ꯔꯦ ꯊꯤꯔꯛꯄꯗ ꯃꯅꯥꯏꯁꯤꯡꯗꯨ ꯃꯐꯝꯗ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏꯅ ꯁꯤꯔꯤꯕ ꯁꯥꯃꯨ ꯌꯥꯏꯁꯒꯤ ꯃꯅꯥꯛ ꯇꯥꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯁꯥꯃꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝꯍꯨꯏ ꯑꯗꯨꯅ ꯁꯥꯃꯨ ꯁꯥꯗꯨꯅ ꯂꯥꯎꯔꯛꯏ, "ꯅꯈꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ, ꯊꯥꯡꯒꯩ ꯁꯦꯡꯅ ꯁꯤꯕꯗꯤ ꯅꯠꯇꯦ." ꯁꯥꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯣ ꯆꯞ ꯆꯞ ꯂꯦꯞꯄꯤ, ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯉꯝꯅꯗꯦ꯫ "ꯑꯩ ꯆꯥꯔꯛꯇꯕ ꯊꯛꯂꯛꯇꯕ ꯃꯇꯝ ꯀꯨꯏꯗꯨꯅ ꯋꯥꯔꯦ꯫ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯍꯧꯒꯠꯀꯦ꯫ ꯑꯩꯅ ꯇꯨꯔꯣꯏ ꯉꯝꯂꯣꯏ ꯍꯧꯒꯠꯂꯛꯄꯗ ꯏꯇꯣꯝꯇ ꯉꯥꯛꯆꯕ ꯉꯝꯍꯧꯗꯗꯨꯅ ꯅꯈꯣꯏ ꯅꯟꯗꯨꯅ ꯁꯤꯒꯅꯤ." ꯂꯝꯍꯨꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯌꯥꯝꯗꯨ ꯂꯥꯞꯅ ꯍꯟꯗꯣꯔꯛꯇꯨꯅ ꯅꯣꯟꯊꯗꯨꯅ ꯂꯩꯅꯈꯤ꯫ ꯃꯇꯝꯁꯤꯗ ꯂꯝꯍꯨꯏꯅ ꯃꯄꯥꯜꯗ ꯊꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯁꯥꯃꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯃꯥꯅ ꯉꯝꯕ ꯃꯈꯩ ꯌꯥꯡꯅ ꯆꯦꯜꯂꯦ꯫ ꯁꯥꯃꯨꯒꯤ ꯃꯅꯤꯡꯒꯣꯡꯗꯒꯤ ꯁꯥ ꯑꯃ ꯊꯣꯔꯛꯂꯒ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨ ꯉꯛꯇꯨꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯂꯝꯍꯨꯏꯗꯨ ꯆꯦꯟꯐꯝ ꯈꯪꯗꯗꯨꯅ ꯑꯁꯣꯡꯕ ꯎꯃꯪꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯎꯃꯪꯗꯨ ꯀꯣꯏꯁꯤꯜꯂꯕꯗ ꯂꯝꯍꯨꯏ ꯑꯗꯨ ꯆꯦꯟꯅꯕ ꯊꯤꯔꯛꯄꯗ ꯀꯩ ꯑꯃ ꯊꯦꯡꯅꯔꯦ꯫ ꯂꯝꯍꯨꯏꯅ ꯀꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, "ꯍꯦ ꯏꯃꯥꯛ ꯅꯨꯄꯥ, ꯃꯤꯌꯥꯝꯅ ꯂꯥꯡꯅꯔꯤꯕ ꯃꯈꯣꯜꯁꯤ ꯇꯥꯕꯔꯥ?" ꯍꯪꯂꯛꯂꯕꯗ ꯀꯩꯅ ꯇꯥꯏ ꯍꯥꯏꯔꯛꯏ꯫ ꯂꯝꯍꯨꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯑꯩꯉꯣꯟꯗ ꯄꯤꯒꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯃꯥꯛ ꯑꯣꯏꯌꯨ, ꯌꯥꯑꯣꯡ ꯏꯜꯂꯨ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯏꯇꯨ ꯏꯆꯥ ꯂꯩ, ꯌꯥꯑꯣꯡ ꯏꯟꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯌꯥꯗꯗꯨꯅ ꯆꯦꯟꯕꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯔꯒ ꯅꯝꯗꯨꯅ ꯄꯤꯒꯗꯕꯒꯤ ꯎꯃꯪ ꯑꯁꯤ ꯀꯣꯏꯁꯤꯜꯂꯦ꯫ ꯏꯃꯥꯛꯇꯤ ꯅꯄꯥꯡꯒꯜ ꯅꯊꯧꯅꯥ ꯂꯩꯕ ꯃꯇꯤꯛ ꯃꯄꯥ ꯆꯥꯎꯕꯅꯤ, ꯅꯤꯡꯊꯧꯒꯤ ꯃꯃꯥꯛ ꯑꯣꯏꯕꯤꯔꯣ." ꯂꯝꯍꯨꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯩꯗꯨ ꯍꯔꯥꯎꯔꯦ꯫ "ꯅꯤꯡꯊꯧꯒꯤ ꯃꯃꯥꯛ ꯑꯣꯏꯒꯦ, ꯆꯥꯅꯤꯡꯕꯇ ꯆꯥꯒꯦ, ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯦ ꯈꯜꯂꯦ꯫ ꯃꯥꯃꯅ ꯍꯥꯏꯕꯅꯤꯅ ꯑꯩꯁꯨ ꯌꯥꯔꯦ꯫ ꯏꯃꯥꯛꯅ ꯌꯥꯅꯤꯡꯂꯕꯗꯤ ꯐꯔꯦ, ꯃꯥꯃ ꯆꯦꯜꯂꯒꯦ, ꯆꯦꯟꯐꯝ ꯇꯥꯛꯄꯤꯔꯣ." ꯍꯥꯏꯔꯛꯄꯗ ꯂꯝꯍꯨꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯩꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯆꯦꯟꯐꯝ ꯑꯗꯨꯗ ꯂꯝꯍꯨꯏꯕꯨ ꯄꯨꯔꯒ ꯎꯃꯪ ꯂꯥꯟꯅ ꯆꯦꯜꯍꯟꯈ꯭ꯔꯦ꯫ ꯂꯝꯍꯨꯏ ꯂꯥꯕꯅ ꯅꯨꯡꯁꯥ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯂꯝꯍꯨꯏ ꯑꯃꯣꯝꯗꯨ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯂꯛꯄꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯇꯝꯂꯦ꯫ ꯃꯍꯥꯛꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯍꯥꯏꯕꯗ ꯊꯥꯖꯗꯨꯅ ꯑꯄꯪꯕ ꯅꯍꯥꯛꯀꯤ ꯅꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯀꯩ ꯑꯗꯨ ꯀꯔꯝ ꯇꯧꯔꯝꯒꯅꯤ ꯍꯪꯂꯛꯄꯗ ꯂꯝꯍꯨꯏ ꯂꯥꯕꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, "ꯍꯩꯃꯥ, ꯑꯄꯪꯕ ꯃꯥꯒꯤꯗꯃꯛ ꯑꯁꯤꯡꯕ ꯑꯩꯈꯣꯏꯅ ꯋꯥꯔꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯅꯤꯡꯊꯧꯒꯤ ꯃꯃꯥꯛ ꯑꯣꯏꯗꯨꯅ ꯑꯍꯥꯎ ꯑꯊꯨꯝ ꯃꯕꯨꯛ ꯊꯟꯅ ꯆꯥꯒꯅꯤ ꯈꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯤꯕ ꯑꯄꯪꯕ ꯀꯩꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯍꯥꯠꯇꯨꯅ ꯁꯤꯔꯝꯂꯒꯅꯤ꯫ ꯑꯄꯪꯕ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯋꯥꯔꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯗꯕꯅꯣ?" ꯍꯥꯏꯅ ꯂꯝꯍꯨꯏ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯟꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯊꯥꯁꯤꯡ ꯅꯨꯃꯤꯠ ꯃꯁꯤꯡ ꯁꯨꯔꯕꯤ ꯂꯝꯍꯨꯏ ꯑꯃꯣꯝꯗꯨ ꯂꯝꯍꯨꯏ ꯂꯥꯕꯗ ꯃꯆꯥ ꯄꯣꯛꯅꯕ ꯃꯐꯝ ꯄꯤꯔꯣ ꯍꯥꯏꯔꯔꯦ꯫ ꯈꯨꯗꯛꯇ ꯃꯀꯣꯜ ꯁꯥꯕ ꯌꯥꯗꯕꯅꯤꯅ ꯂꯝꯍꯨꯏ ꯂꯥꯕꯅ ꯃꯥꯡ ꯊꯥꯔꯒ ꯑꯃꯣꯝꯅ ꯃꯇꯨꯡ อิꯟꯗꯨꯅ ꯃꯆꯥ ꯄꯣꯛꯐꯝ ꯊꯤꯔꯛꯄꯗ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯂꯝꯍꯨꯏ ꯂꯥꯕ ꯅꯨꯡꯁꯥ ꯊꯤꯔꯛꯂꯦ꯫ ꯃꯃꯩꯊꯪꯗ ꯀꯩꯒꯤ ꯃꯀꯣꯜ ꯑꯃ ꯊꯦꯡꯅꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯀꯩꯗꯤ ꯃꯀꯣꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯂꯝꯍꯨꯏ ꯑꯃꯣꯝꯅ ꯀꯩꯒꯤ ꯃꯀꯣꯟꯗ ꯆꯪꯁꯤꯜꯂꯒ ꯃꯆꯥ ꯄꯣꯛꯂꯦ꯫ ꯂꯝꯍꯨꯏ ꯂꯥꯕꯗꯨ ꯃꯅꯥꯛꯇ ꯂꯩꯕ ꯀꯤꯗꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯂꯩꯇꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯗꯨ ꯃꯀꯣꯜ ꯇꯝꯅ ꯂꯥꯛꯄꯗ ꯃꯀꯣꯟ ꯃꯅꯨꯡꯗ ꯁꯥ ꯑꯃ ꯃꯆꯥ ꯄꯣꯛꯇꯨꯅ ꯃꯆꯥꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ꯫
ꯑꯩꯒꯤ ꯏꯀꯣꯟꯗ ꯆꯪꯁꯤꯜꯂꯒ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯃꯆꯥ ꯄꯣꯛꯂꯤꯕ ꯁꯥ ꯑꯁꯤꯅ ꯀꯔꯝꯕ ꯃꯊꯧꯅꯥ ꯂꯩꯕ ꯁꯥ ꯑꯣꯏꯔꯤꯒꯕ? ꯑꯁꯨꯝꯅ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯀꯩꯗꯨ ꯄꯥꯛ ꯍꯦꯛ ꯃꯀꯣꯜꯗ ꯆꯪꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯦ꯫ ꯑꯩꯅ ꯀꯅꯥꯗ ꯍꯪꯂꯒ ꯑꯁꯦꯡꯕ ꯈꯪꯕ ꯉꯝꯒꯗꯒꯦ? ꯋꯥꯈꯜ ꯇꯧꯔꯗꯨꯅ ꯂꯥꯛꯄꯗ ꯂꯝꯈꯥꯡꯗ ꯌꯣꯡ ꯑꯃ ꯊꯦꯡꯅꯔꯦ꯫ ꯌꯣꯡ ꯍꯥꯏꯕꯁꯤ ꯄꯤꯛꯆꯔꯕꯁꯨ ꯂꯧꯁꯤꯡ ꯁꯤꯡꯕ ꯁꯥꯅꯤ꯫ ꯃꯥꯒ ꯇꯥꯟꯅꯔꯒ ꯑꯁꯦꯡꯕ ꯈꯪꯕ ꯉꯝꯒꯅꯤ ꯈꯜꯂꯗꯨꯅ ꯌꯣꯡꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯦ꯫ ꯏꯁꯦꯜ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯀꯣꯟꯗ ꯀꯅꯥꯒꯨꯝꯕ ꯃꯊꯧꯅꯥ ꯂꯩꯕ ꯁꯥ ꯑꯃꯅ ꯃꯆꯥ ꯄꯣꯛꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯑꯆꯝꯕ ꯁꯥꯗꯤ ꯑꯣꯏꯔꯝꯂꯣꯏ ꯈꯜꯂꯤ꯫ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯥ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯇ꯭ꯔꯕꯗꯤ ꯀꯩ ꯑꯩꯒꯤ ꯏꯀꯣꯟꯗ ꯃꯆꯥ ꯄꯣꯛꯁꯤꯟꯕ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯗꯨꯅ ꯏꯁꯦꯜꯅ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ, ꯑꯩꯁꯨ ꯃꯇꯨꯡ ꯏꯟꯖꯔꯛꯀꯦ꯫ ꯀꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯣꯡꯗꯨ ꯌꯥꯕꯤꯔꯦ꯫ ꯐꯔꯦ, ꯌꯦꯡꯉꯨꯔꯁꯤ ꯍꯥꯏꯗꯨꯅ ꯌꯣꯡꯅ ꯃꯥꯡ ꯊꯥꯔꯒ ꯃꯈꯣꯏ ꯑꯅꯤ ꯀꯩꯒꯤ ꯃꯀꯣꯜ ꯇꯝꯅ ꯂꯥꯛꯂꯦ꯫ ꯌꯣꯡꯒ ꯀꯩꯒ ꯑꯅꯤ ꯂꯥꯛꯄꯗꯨ ꯀꯩꯒꯤ ꯃꯀꯣꯜ ꯃꯅꯨꯡꯗ ꯃꯆꯥ ꯄꯣꯛꯂꯤꯕꯤ ꯂꯝꯍꯨꯏ ꯑꯃꯣꯝꯅ ꯎꯔꯦ꯫ ꯀꯔꯝ ꯇꯧꯔꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯜꯍꯟꯈꯤꯁꯤꯒꯦ ꯋꯥꯈꯜ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯂꯩꯇꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨ ꯅꯨꯡꯁꯥ ꯊꯤꯔꯦ꯫ ꯃꯆꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯍꯥꯠꯇꯣꯛꯄꯤꯈꯤꯒꯗ꯭ꯔꯥ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯦ꯫ ꯌꯣꯡꯅ ꯃꯥꯡ ꯊꯥꯔꯒ ꯀꯩꯅ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯃꯀꯣꯜ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯌꯣꯡꯅ ꯀꯩꯒꯤ ꯃꯀꯣꯜ ꯃꯅꯨꯡꯗ ꯅꯣꯟꯊꯔꯒ ꯆꯦꯞꯊꯗꯨꯅ ꯌꯦꯡꯕꯗ ꯂꯝꯍꯨꯏ ꯑꯃꯣꯝ ꯃꯥꯜꯂꯤꯗ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯝꯍꯨꯏ ꯑꯃꯣꯝꯅ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯏ, "ꯍꯥꯏ ꯁꯛꯊꯤꯕ ꯌꯣꯡ, ꯅꯪꯒꯤ ꯅꯆꯥ ꯄꯣꯛꯄꯗꯗꯤ ꯅꯕꯦꯝꯃ ꯑꯩꯅ ꯀꯩ 3 ꯄꯨꯗꯨꯅ ꯄꯣꯠꯌꯦꯡꯕ ꯂꯥꯛꯂꯒ ꯉꯁꯤ ꯑꯩꯅ ꯏꯆꯥ ꯑꯁꯤꯃꯇ ꯄꯣꯛꯄꯗ ꯅꯪꯅ ꯀꯩ ꯑꯃ ꯄꯨꯗꯨꯅ ꯄꯣꯠꯌꯦꯡꯕ ꯂꯥꯛꯂꯤꯕꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕ꯭ꯔꯥ? ꯏꯅꯃꯥꯏ ꯏꯀꯥꯏꯒꯤꯗꯤ ꯍꯥꯏꯗꯨꯅ ꯏꯈꯤ ꯈꯤꯒꯠꯇꯨꯅ ꯑꯩꯕꯨ ꯌꯦꯡꯂꯤꯕꯗꯨ ꯏꯀꯥꯏꯗ꯭ꯔꯥ? ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ, ꯄꯣꯠꯄꯥꯡꯒ ꯑꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯅꯪꯒꯤ ꯄꯣꯠꯄꯥꯡꯗꯨ ꯄꯨꯗꯨꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ"꯫ ꯑꯁꯨꯝꯅ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩꯔꯛꯄ ꯂꯝꯍꯨꯏ ꯑꯃꯣꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯣꯡ ꯑꯗꯨ ꯉꯛꯇꯨꯅ ꯂꯩꯔꯦ꯫ ꯃꯇꯨꯡꯗ ꯂꯦꯞꯂꯤꯕ ꯀꯩꯒꯤ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯄꯣꯛꯂꯦ꯫ "ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗ ꯌꯣꯡꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯗꯨꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯗꯤ ꯁꯥ ꯑꯁꯤꯒꯤ ꯃꯆꯥ ꯄꯣꯛꯄꯒꯤ ꯄꯣꯠꯌꯦꯡꯕꯒꯤ ꯄꯣꯠꯄꯥꯡ ꯑꯣꯏꯅꯕ ꯑꯩꯕꯨ ꯄꯨꯔꯛꯄ ꯑꯣꯏꯔꯝꯕ ꯇꯥꯔꯦ"꯫ ꯈꯜꯂꯨꯔꯒ ꯀꯩ ꯑꯗꯨ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯌꯣꯡ ꯑꯗꯨ ꯍꯥꯠꯀꯗꯕꯒꯤ ꯉꯪꯂꯛꯂꯦ꯫ ꯀꯩꯒꯤ ꯑꯁꯥꯎꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯌꯣꯡ ꯑꯗꯨ ꯀꯤꯔꯗꯨꯅ ꯃꯅꯥꯛꯇ ꯍꯧꯕ ꯎꯖꯥꯎ ꯑꯃꯗ ꯆꯣꯡꯈꯠꯂꯒ ꯎꯇꯣꯟꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯩ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯉꯪꯂꯗꯨꯅ ꯃꯈꯣꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯩ ꯆꯠꯈ꯭ꯔꯕꯗ ꯂꯩꯇꯣꯡꯗ ꯐꯝꯗꯨꯅ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯂꯝꯍꯨꯏ ꯂꯥꯕꯗꯨ ꯀꯨꯝꯊꯔꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯂꯥꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯝꯍꯨꯏ ꯑꯃꯣꯝ ꯌꯦꯡꯂꯒ, "ꯍꯥ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯄꯨꯛꯐꯕꯤ, ꯅꯍꯥꯛꯁꯤ ꯅꯕꯨꯗꯤ ꯂꯧꯁꯤꯡꯒꯤꯗ ꯅꯠꯇꯅ ꯅꯇꯤꯛ ꯅꯊꯧꯅꯥ ꯂꯩꯕꯅꯦ꯫ ꯂꯧꯁꯤꯡ ꯁꯤꯡꯕ ꯂꯝꯍꯨꯏ ꯂꯥꯕ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯞ ꯆꯥꯏ"꯫ ꯍꯥꯏꯅ ꯂꯝꯍꯨꯏ ꯂꯥꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯝꯍꯨꯏ ꯑꯃꯣꯝꯗꯨ ꯊꯥꯒꯠꯂꯛꯄꯗ ꯂꯝꯍꯨꯏ ꯑꯃꯣꯝꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯝꯍꯨꯏ ꯃꯇꯩ ꯃꯅꯥꯎ ꯃꯆꯥꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫